Ngasidi Chanchangi wakhanda ngauchatnaduna hingliba athoiba mahakna yumda halakidaba chayolama phajlagle athoibagi mama amadi athoibagi mari mata singna mahako phangnaba mafam mafam chattuna thikibani adubu phangba kawbdi lekide mapu magi nongdambu kanana kakpa ngamlugani mathangi numit amadani khungi miyoi singna chingda singjanba chatpada patharaba choktaraba hakchang ama khurba loknungi kachil lamada ningaidana hiptuna leirambado khungi miyoi amani na ukhibani nupa aduna athoiba oirambada maku masak khangbiba maku nungsibiba khunjasing aduna khudakta thintaba tawdana hospital da pukhatpiki athoibagi mamasu masa leiramle haibagi pau tabada amuk toiba lepham khangkhide haraubana mamit irachena kapchaki numittudagi athoibagi mamana machabu hanagi punsigum wakhal leitaraknaba yamna kanna honaki asomdana kamdauri phakiba isai nongmata oirabasu ngangningi haibaduni parina chanchangi lohonglaga leiraba phauba atopa nupising lona lona koiba haurakhi adugi sumathakta yu amadi maikhu sijinabasu tapna tapna hainaba haurakhi parigi honakliba character singado parigi mapana khanglakpadagi matungda tawdanaba chaiba ngangma kaya tawrakhi adabu parina mapagi mayokta onkhattuna khumba amadi wa kanna kanna ngangma kaya tawrakpadagi parigi imungda nungtigi khanaba chainaba kaya ama thokpa horakhi parigi nature ado semda u yaraktabadagi mapana khangallage matagum mahaki nupi amadi piklibi masa nupi bu puduna mapagi quarter da makoi punna laiki pari amadi chanchan yum aduda hingnabagi lanphamda awaba mayoknaba horakhi chanchanna mahaki mapamdagi mateng khara nigadabasu luhongba tha manga taruk khakta ngairiba oibana mahakna haiba ikairami adugi sumathakta chanchangi mama amadi mapasu masa nupaga loinana matam khara mapalamda laiki matang asida chanchangi damakta mateng pangbidiba haibabu mahaki hek pokminabi mache adu khaktani asomda athoibasu hanagi punsigum gyan tarakhi mama amadi mahaki tungyai phanabgi damakta mahaksu awaba thidana lamlam khudingda chattuna thabak suba horakhi parisu matam khara leiraga private company amada thabak tawre thabak tawrba matungdasu parina makhoi ka office da thabak tawminabi amasu koiba horakhi mahakna tawriba aron khudimak chanchanna yumda lehobana chanchanna khangma ngamkide chanchanna di paribu kayada pamna nuksina leijakhiba aduga parina di chanchanda mikup khudingi namthak kayada tawbiriba ngasidi chanchan kumtha chujilagle mahakna masa nungaide matam khara suti lobiyu haina parida haijabani adubu parina di suti lo haibado khak yakide khanghaudana nongma numidang wairam ama chanchan masa ngamdaba kanne henjilakhi parida phone kera khana tawbani adubu line phangkide ngahak leiraga chanchan gi machesu car ma thoduna lakhi makhoi kera khana parida phone tawkhibani adubu line phangdabadagi chanchan amadi mahaki mache aduga makhoi gi khunda leiriba asa nupiduga makhoi ahum hospital tamna gari thawgalakhi dubu chanchan gi maraiba kayada thikraba nungsit yawba nongna kanna leptuna chusilaktuna hospital yawgadaba mikup kharada ngairba pungja aduda karado ising ichaw marak aduda thawba yadaduna masana start mutkiram nupi ngakta chatpu oibana kanana kanabu mateng panghaloni makhoi ahum yengnaba tabani asomdana chanchan gi anabana kanne henjilakliba numidang shu oisinkre chanchan gi machena cardgi kumtharaga mamit ira chelaga masan nupi gi matawdudi yengamdraba khunjenda kana laibage mateng pangbiu haina thamoi shokna laurakhi mikup asidani lambi mapanda thabak sudana kholada leiriba athoiba amadi mahaki mamanaba singna takhiba khudakta athoiba amadi mahaki mamanaba anigi loinana khunjel adu tamna chinchilakhi
ꯑꯍꯥꯟꯕꯗ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯅ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯆꯟꯆꯟꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯐꯅ ꯅꯨꯡꯉꯥꯏꯗꯕ ꯄꯦꯟꯖꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯂꯪꯊꯣꯛꯂꯒ ꯑꯊꯣꯏꯕꯅ ꯀꯝꯗꯧꯅ ꯆꯠꯀꯅꯤ? ꯁ꯭ꯇꯥꯔꯠ ꯌꯥꯗ꯭ꯔꯕ ꯀꯥꯔ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯁꯤꯟꯅꯔꯝꯂꯒ ꯑꯊꯣꯏꯕꯅ ꯆꯟꯆꯟꯕꯨ ꯊꯥꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯁꯥ ꯅꯨꯄꯤ ꯑꯃꯗꯤ ꯆꯟꯆꯟꯒꯤ ꯃꯆꯦꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯑꯊꯣꯏꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ, ꯕ꯭ꯂꯗ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯕ꯭ꯂꯗ ꯐꯥꯎꯕ ꯑꯊꯣꯏꯕꯗꯒꯤ ꯄꯤꯈꯤ꯫ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯑꯊꯣꯏꯕꯅꯣ! ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯆꯟꯒꯤ ꯃꯆꯦꯅ ꯐꯥꯔꯃꯥꯁꯤ ꯆꯠꯈꯤꯕꯗ ꯑꯊꯣꯏꯕꯗ ꯆꯟꯆꯟꯒꯤ ꯐꯣꯜ ꯑꯗꯣ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯄꯥꯔꯤꯒꯤ ꯅꯝꯕꯔꯗꯒꯤ ꯆꯟꯆꯟꯒꯤ ꯐꯣꯜ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯔꯦꯁꯇꯨꯔꯦꯟꯗ ꯑꯣꯛꯇꯕ ꯊꯕꯛ ꯆꯠꯂꯝꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯅꯥ ꯀꯠꯂꯒ ꯄꯥꯔꯤꯒꯤ ꯅꯝꯕꯔꯗꯒꯤ ꯇꯧꯔꯛꯄ ꯐꯣꯜ ꯑꯣꯏꯔꯝꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯆꯟꯆꯟꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯑꯊꯣꯏꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯅꯥꯗꯁꯨ ꯄꯥꯎ ꯑꯃ ꯐꯥꯎ ꯄꯤꯔꯝꯕ ꯇꯧꯗꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯟꯆꯟꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯐꯪꯂꯕꯁꯨ ꯑꯊꯣꯏꯕꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯕ ꯉꯝꯍꯧꯗꯕꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯆꯟꯆꯟꯗ ꯑꯊꯣꯏꯕꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯏ꯫ ꯋꯥꯔꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯈꯤ: ꯆꯟꯆꯟ, ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯔꯨꯕꯒꯦ? ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯒ ꯂꯣꯏꯅꯕ, ꯅꯪꯒ ꯁꯥꯒꯣꯟꯅꯕ ꯑꯋꯥꯕ ꯋꯥꯔꯤ ꯉꯥꯛꯇ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯇꯝꯂꯝꯂꯤꯕꯅꯣ? ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈ꯭ꯔꯒ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯂꯥꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯀꯞꯂꯤ꯫ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯣꯏꯗꯕ, ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯍꯤꯡꯂꯨꯔꯒꯦ ꯈꯜꯂꯤ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯊꯩꯅꯕ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯂꯩꯔꯨꯔꯒꯦ꯫ ꯂꯣꯏꯖꯔꯒꯦ꯫ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯄꯥꯔꯨꯔꯒ ꯆꯟꯆꯟ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤ꯫ ꯃꯈꯨꯠꯇ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯕ ꯃꯅꯤ ꯑꯃꯕꯨ ꯃꯤꯔꯥꯏꯔꯨꯕ ꯃꯍꯥꯛ ꯅꯤꯡꯕ ꯊꯨꯡꯗꯅ ꯑꯁꯨꯝ ꯂꯦꯟꯈꯤ꯫ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯊꯧꯖꯥꯟꯇꯅ ꯌꯣꯝꯈꯤꯕ ꯑꯊꯣꯏꯕ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤ꯫